Kurumzari, good morning to all. Tom TV gi The Morning Talk Raising the Voice me tabi rupun putaram ukchari. Ahan bada ngasi Manipur phong liba pauche singda kari karamba pauna ahan bala maida maru iba pauna phong liba gi habdom tang han yingminasi. lamjingbatomtv RTI haibasi corruption lakshin aba khulai oina sembani haiba sunil gi wapam ko tawdona phongli atopa pawam dana Imphal jiri bam lambi dagi lupa lakh yankhai rom gi drug phare haiba pawam su yauri aduga atopa pawam dana worker singda honorarium Tana Pibasi Laibak Tibani Haiba Dugumba, a Jogi Wapum Koto, the lamjingbatomtv Hamale Made Pongli, Sangai Express Ta, Nambul Turil Bupazana, Semgat Naba, Kupna Wakana Kre, Pamlau Yadre, Tapak Su, Low, Panba Yadre, have a Pawma, Quigi, Yauri Dugam, Adisuba Power and employee sing da, Tarit Suba Pay Commission, Gitala Piba, Nasidigi Nini, Gi Mass Casual Leave, Logadori, Habasugumba Pawmana, Sangai Express Ki. Ahan balai mai da phongli duga pungna pham pauche da su CM amasung MLA sing hanarakle luchingba sinba sindaba tang taret phawda lekhai tarba yai haiba dugumba pawama box chalaga sang express pungna pham da phongli duga topa pawma da Imphal More lambi nongmai karbar gi lambi ama oiramba du hojikti sana gi karbar na mahut sinkhre haiba sugumba pawama pungna pham da phongli duga Ichel Express ta CM New Delhi dagi Imphal halakre laumi sing na thengnari ba waba khudong chadaba sing yengsilagani har marang kaina phanghangadori haiba sigumba pawama HL Express ke han balema de yauri duga topa pawama dana HSLC exam 2019 gi answer script board na anobo ja sing da yenghangadabani haiba desam gi dugumba demand HL Express ta han balema de phongli mathang da huye lan pawda yauri basi kangkhong chairba police constable singi seniority list yumpham oiraga head constable the promotion pinna bo honora bra haiba dumba chobu wahang amagi sugumba pawama huyelan pawda koina phongba thengnari duga mathang da SANALEIBAK ta yauriba pawsi khungang gi mapau kilometer marphu sangba lambi da gari tonglaga chatpada pung tara changli BJP gi chahi ani makhai gi laingang manung di Imphal dagi henglep chatpa lambi phahanba ngamdre haiba sugumba exclusive over power ma SANALEIBAK to yauri atopa power ma da su Manipur da chahi humpuga humdoi gi mamang da leiramba nongju gi changdagi chada yankhai mathoi hanthare haiba sugumba yamne alarming over power ma su SANALEIBAK ke hamale ma da phongli duga roi bada naharol gi thaudang da ngasidagi hauduna numit nini changsin gadaba mass casual leave ki khongjang gi damak sem sab loire haiba dumba JSC MGO am to ki wapam yauri duga atopa power ma da Rajya Sabha ki MP Bhavanandana MP LADFK sel lana season akibagi wathok chauthorli haiba pawma su yauri atopa pawma dan Imphal Times ke editor ki helamba thong AGM na condemn tawrikli haiba sumba pawsna naharol gi thaudang gi ahan balai maida phongli hariba ngasi Manipur da phongli ba pawchi sing da yauri ba khigi maru ba paw sing sigi matang da khadana bagi damak koi studio ro jileng sim na leiba si SANALEIBAK ke editor amu emitugumani ngomani tamu bai taram ukche thagach Hamu yan han badani lok chaningi si hoi nasi di pau si yam phajaba yam yaure hai tar exclusive na sing basu political go badu yam maroi ba khoi class 10 ki exam da simaina khoi gi mamang na tau khidu maina mabong main ta da khoi yaure hai dang de sam na madu puthura kan da haidok tana loi khaba paikha si amu han ri evaluation tawgadam ni haiba ge kan ba adu ba cheksim wa ma thamai hai tar thamu gi wakhalon kitang thamdi gi matang sti khoi gi kano gi Board of Secondary Education Manipur na loba high school level certificate examination oirgasu kosem na loba higher secondary examination oirgasu ahogi miyam gi pen da bagi wakat se adum lai pen da basi atai kemnate moina paikha tawbada mo marin tana tawdre habi na taw masagi mairoi mayam sing siki mama mapa mairoi sing sina mana iramba mama mapa sing sina loi khangeba angang si karai ho phang pe ai marks loi phang kan to pe ai khangeba akhoi so dum ngai cha sing kan da nang question poru kai mark tormi kya to nang kya phang pe ai ga si nang chap chana hai ngora ngami na hai kan leinari pura mane leinari kan da exam haidor por result na yeng bodana yam satina ta thana phang pe am yawe masi aduki do yenge phangan da yengure result do yeng kan da position lep kada bangang duna position da yawam da ba aregi di akhoi gi mi first division da yawji kada bangang duna complementary de yaroga angang sigi magi ikai khumna ba maya mang da mangan ba magi thamoi sokpa maduna maram wara wakal nuai ta bagi leina mayam pungai o porsi yam yawe position lep kan na angang sing sina kayam wagi mairu sing na kayam wagi bu mama mapa gi setting am leido ari masagi magi khona bagi magi ai phangge hab tan pot am leindo sigi mayam sine ba angang mayam sine mama mapa mayam sine su lekai su mai macha di hanak ti position yaw doi ne siga hana haina lei le
ꯑꯗꯨꯒꯤ ꯇꯥꯟꯐꯝꯗꯨꯗ ꯀꯝꯄꯥꯔꯠꯃꯦꯟꯇꯔꯤ ꯌꯥꯎꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯒꯗꯤ ꯑꯁ ꯍꯥꯏꯅꯗꯣꯏꯅꯦꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯍꯤꯡ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯒꯤ ꯃꯆꯥ ꯃꯄꯥ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯊꯤꯜꯂꯤ ꯑꯗꯨꯒ ꯊꯨꯠꯂꯛꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯔꯤꯝꯇ ꯇ꯭ꯌꯨꯁꯟꯁꯨ ꯇꯧꯗꯕ ꯁꯤꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯥꯛꯑꯦ ꯀꯥꯏꯅ ꯁꯤꯒꯤ ꯍꯥꯏꯅꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯏꯀꯥꯏ ꯐꯤꯔꯛ ꯈꯨꯝꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯔꯁꯤꯡꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯦ ꯌꯦꯡꯕꯤꯔꯛꯇꯕ ꯑꯗꯒꯤ ꯏꯚꯥꯂꯨꯌꯦꯁꯟ ꯇꯧꯔꯛꯄꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯔꯛꯇꯕꯗꯨꯒꯤ ꯃꯗꯨꯒꯤ ꯐꯣꯜꯅꯦꯕ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯗꯦꯁꯥꯝꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯦ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯆꯥꯕ ꯗꯤꯃꯥꯟꯅꯦꯅ ꯑꯩꯈꯣꯏꯗꯤ ꯂꯧꯏ ꯑꯟꯁꯥꯔꯁꯀꯤ ꯌꯦꯡꯉꯨ ꯍꯥꯏꯕꯗꯤ ꯏꯚꯥꯂꯨꯌꯦꯁꯟ ꯅꯧꯅ ꯇꯧ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯥꯔꯤꯕ ꯁꯦꯅꯤꯌꯔꯤꯇꯤ ꯂꯤꯁ ꯃꯌꯥꯝ ꯑꯃ ꯃꯥꯏ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯃꯌꯥꯝꯗꯨ ꯍꯥꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒꯁꯨ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯄꯤꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯃ ꯁꯦꯝꯗ꯭ꯔꯒꯗꯤ ꯃꯁꯤ ꯄꯅꯤꯁꯃꯦꯟ ꯑꯃꯅꯦꯁꯨ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯁꯣꯏꯕ ꯂꯩꯔꯦꯅ ꯊꯤꯜꯂꯒ ꯇꯥꯛꯄꯅꯤꯅ ꯑꯩꯗꯤ ꯂꯧꯏ ꯃꯁꯤ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯃꯁꯤ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯅꯝꯕꯗ ꯆꯍꯤ ꯈꯨꯗꯤꯡ ꯑꯗꯨꯝ ꯃꯁꯤ ꯊꯣꯛꯏ ꯊꯣꯛꯏ ꯀꯗꯥꯏꯗꯅꯣꯃ ꯑꯍꯣꯕ ꯑꯃ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯈꯪꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯃꯛꯄꯨ ꯇꯧꯍꯟꯅꯤꯡꯗꯕꯅꯤꯅ ꯃꯁꯤ ꯌꯥꯔꯤꯉꯩꯈꯩ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯆꯦꯛꯁꯤꯟꯕꯤꯕ ꯍꯥꯏꯕꯗꯨꯅꯤ ꯄꯥꯝꯖꯔꯤꯁꯦ ꯊꯃꯣꯏꯊꯪ ꯑꯩꯅ ꯊꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯔꯤꯕ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯄꯥꯎꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯍꯪꯒꯠꯆꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ 40 ꯁꯥꯡꯕ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯣꯡꯂꯒ ꯆꯠꯄꯗ ꯄꯨꯡ 10 ꯆꯪꯂꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯀꯔꯤꯅꯣ ꯂꯩꯍꯧꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯑꯗꯨꯒ ꯀꯌꯥꯝ ꯌꯥꯝꯅ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯒꯗꯣꯏꯅꯁꯨ ꯇꯪꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕꯁꯤ ꯐꯅ ꯀꯨꯏꯔꯦ ꯆꯍꯤ 50ꯒ ꯑꯩꯈꯣꯏ 50 ꯃꯌꯥ ꯁꯨꯖꯜꯂꯛꯑꯕꯅꯤ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯅ ꯏꯁꯇꯦꯠꯍꯨꯗ ꯐꯪꯕꯁꯤꯁꯨ ꯐꯅ ꯀꯨꯏꯔꯦ ꯑꯗꯣ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯇꯕ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯃꯐꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯤ ꯒꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯕ ꯋꯥꯅꯤ ꯇꯧꯔꯤꯁꯦ ꯃꯗꯨꯒꯤ ꯊꯑꯣꯏꯅ ꯑꯉꯥꯡꯁꯤ ꯊꯥꯔꯒ ꯃꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯔ ꯊꯥꯔꯒ ꯌꯦꯡꯕꯅꯤ ꯃꯄꯥꯎ ꯂꯧꯍꯟꯕꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦꯁꯤ ꯌꯦꯡꯕꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯉꯁꯥꯏꯒꯤ ꯍꯦꯡꯂꯦꯞꯀꯤ ꯑꯦꯔꯤꯌꯥꯁꯤꯗ ꯖꯄꯥꯅꯤꯁ ꯑꯦꯟꯀꯦꯐꯦꯂꯥꯏꯇꯤꯁꯀꯤ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯋꯥꯕ ꯇꯥꯈꯤꯕꯒꯤ ꯄꯣꯠꯇꯣ ꯑꯗ ꯉꯁꯥꯏꯒꯤ ꯈꯨꯜꯁꯤꯗ ꯆꯪꯅꯕ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤ ꯌꯥꯗꯦꯅ ꯆꯪꯕ ꯉꯝꯈꯤꯗꯕ ꯅꯨꯃꯤꯠ 4ꯅꯤ ꯆꯪꯉꯤ 5ꯅꯤ ꯆꯪꯉꯤ 5ꯅꯤ ꯆꯪꯉꯤꯗ ꯍꯥꯏꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯇꯦꯡꯕꯥꯡꯁꯤ ꯄꯤꯕ ꯉꯝꯈꯤꯗꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯂꯩꯈꯤꯕ ꯃꯗꯨꯒꯤ ꯋꯥꯊꯣꯛꯇꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯂꯞꯅ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯅꯔꯤꯅꯦꯕ ꯅꯤꯡꯁꯤꯡꯀꯥꯟꯗ ꯑꯗꯨꯗꯤ ꯃꯇꯝꯗꯨꯗ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯇꯗꯅ ꯄꯤꯄꯜꯁꯤꯡ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯑꯋꯥꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯈ꯭ꯔꯒꯗꯤ ꯆꯍꯤꯗꯨ ꯐꯥꯔꯛꯑꯦ ꯑꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯝꯕꯤꯒꯤ ꯐꯤꯕꯝꯗꯨ ꯇꯧꯔꯤꯒꯦ ꯁꯣꯝꯗꯅ ꯒꯣ ꯇꯨ ꯍꯤꯜꯁ ꯀꯥꯏꯅ ꯆꯠꯂꯤ ꯀꯥꯏꯅ ꯇꯧꯔꯤ ꯑꯗꯒꯤꯗꯤ ꯆꯤꯡꯃꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯔꯤ ꯇꯧꯔꯤꯁꯤꯕꯣꯕꯀꯣ ꯑꯗꯨꯒ ꯈꯨꯜꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯤꯡꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛꯁꯤ ꯊꯝꯕ ꯀꯥꯟꯗ ꯒꯃꯦꯟꯠꯀ ꯑꯗꯒꯤ ꯄꯤꯄꯜꯁꯤꯡ ꯑꯥꯗ ꯃꯅꯨꯡ ꯍꯟꯖꯅ ꯂꯩꯔꯤꯕ ꯄꯤꯄꯜꯁꯤꯡꯗꯨꯒ ꯃꯗꯨꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛ ꯌꯥꯜꯂꯒ ꯃꯁꯤ ꯄꯥꯎꯁꯤ ꯄꯨꯊꯣꯔꯛꯄꯅꯦꯅ ꯑꯩꯗꯤ ꯂꯧꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯒꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯡꯂꯦꯞꯁꯤ ꯀꯤꯂꯣꯃꯤꯇꯔ 40 ꯈꯛꯇꯅꯤ ꯂꯥꯞꯄꯤꯁꯤ 40 ꯂꯥꯞꯄꯁꯤꯗ 40 ꯂꯥꯞꯄ ꯍꯥꯏꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯄꯨꯡ 1.5 ꯈꯛꯇꯅꯤ ꯆꯪꯉꯝꯗꯕ ꯍꯥꯔꯠꯂꯤ ꯑꯗꯣ ꯄꯨꯡ 10ꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯕꯁꯤꯗꯒꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6ꯗ ꯊꯨꯡꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯄꯨꯡ 10 ꯆꯪꯉꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯦꯡꯗꯣꯏꯅꯤ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯇꯣꯏꯁꯦ ꯉꯁꯥꯏꯒꯤ ꯍꯦꯛ ꯗ꯭राꯏꯚꯔꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯤꯠꯁꯤ ꯆꯣꯏꯔꯕ ꯆꯣꯏꯍꯧ ꯀꯥꯟꯁꯤꯗ ꯂꯣꯈꯥ ꯌꯧꯗꯣꯏꯅꯤꯀꯣ ꯁꯤꯗꯣꯏꯅꯤꯀꯣ ꯑꯗꯒꯤꯗꯤ ꯀꯣꯏꯂꯥꯁ ꯂꯩ ꯄꯣꯟꯇꯦ ꯂꯝꯕꯤ ꯂꯩ ꯄꯣꯟꯇꯦ ꯉꯁꯥꯏ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯆꯠꯇꯣꯏꯅꯤ ꯃꯗꯒꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯀ ꯆꯠꯄꯗ ꯊꯧꯕ ꯗ꯭राꯏꯚꯔꯅꯒꯗꯤ ꯃꯗꯨ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯄꯨꯟꯁꯤꯗ ꯕꯁ ꯆꯪꯗꯕ ꯂꯝꯕꯤ ꯂꯣꯏꯔꯦ ꯄꯦꯁꯦꯟꯖꯔ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯅ MST ꯂꯤꯡꯈꯠꯂꯦ ꯑꯃ ꯇꯧꯔꯦ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯆꯠꯅꯅꯕ ꯑꯃ ꯇꯧꯅꯅꯕ ꯆꯤꯡꯒ ꯐꯥꯎꯅꯅꯕꯅꯤ ꯀꯥꯏꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠꯇꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯦꯕ ꯁꯤꯒꯤꯁꯦ ꯁꯦꯝꯗ꯭ꯔꯕꯅꯤ나 ꯑꯗꯨꯅ ꯀꯣꯝꯁꯤꯡꯁꯤ ꯀꯣꯝꯖꯥꯎꯅꯤ ꯑꯗꯣ ꯆꯠꯂꯤꯕ ꯒꯥꯔꯤ ꯆꯠꯂꯤꯁꯤꯅ ꯀꯅꯥ ꯁꯛꯇꯤꯃꯥꯟꯒ 407ꯒ ꯃꯃꯥꯡ ꯆꯍꯤꯗ 407 ꯑꯃ ꯑꯉꯝꯕ ꯀꯥꯔꯁꯤꯗ ꯀꯥ ꯉꯝꯗꯅ ꯃꯩ ꯆꯥꯛꯄꯩ ꯄꯣꯠ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯃꯤ ꯁꯤꯒ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ ꯄꯣꯠ ꯑꯃ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯆꯨꯔꯛꯑꯦ ꯆꯨꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯄꯤꯄꯜꯁꯤꯡꯗꯣ ꯑꯥꯗ ꯒꯥꯔꯤ ꯆꯪꯕ ꯂꯦꯞꯈ꯭ꯔꯅꯤ ꯆꯤꯟꯕ ꯉꯝꯃꯔꯣꯏ ꯁꯛꯇꯤꯃꯥꯟꯁꯨ ꯆꯪꯕ ꯉꯝꯃꯔꯣꯏ 407ꯁꯨ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯨ ꯃꯇꯝ ꯀꯌꯥꯝ ꯁꯥꯡꯅ ꯐꯥꯎꯅꯕ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯃꯅꯨꯡ ꯍꯟꯖꯅ ꯂꯩꯕꯗꯨꯗ ꯒꯃꯦꯟꯠꯀꯤꯅ ꯄꯤꯔꯤꯕ ꯂꯨꯄꯥ 3ꯒꯤ ꯆꯦꯡ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯥꯗ ꯅꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯗꯥꯛꯇꯔꯁꯤꯡ ꯃꯐꯝꯗꯨꯗ ꯀꯌꯥꯝ ꯆꯪꯕ ꯉꯝꯗꯣꯔꯤꯒꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯝꯇ ꯌꯦꯡꯁꯦꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯅꯣ ꯆꯤꯡꯃꯤꯒ ꯇꯝꯃꯤꯒ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯒ ꯏꯝꯐꯥꯜꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯗꯣꯏꯅꯣ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯁꯤ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯩꯅ ꯈꯟꯕꯗ ꯆꯤꯡꯃꯤꯁꯤꯡꯅ ꯀꯩꯗꯧꯉꯩꯗꯁꯨ ꯏꯝꯐꯥꯜꯗ ꯐꯪꯉꯤꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯐꯪꯒꯦ ꯀꯩꯁꯨ ꯍꯥꯏꯔꯝꯃꯣꯏꯅ ꯈꯜꯂꯦꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯣꯏꯊꯣꯛꯏ ꯈꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯉꯥꯏ ꯐꯗꯕ ꯂꯝꯕꯤ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯝꯕ ꯂꯝꯕꯤ ꯉꯁꯥꯏꯒꯤ
चानब सिंजाक अदगी अना लायें अदगी education से कमाई तौरगदगी ओजा सोमते लेती मफमदुद ओजा सोमते लेती ओजा कमाई कनोगी अखोई हाई स्कूल अमले गवर्नमेंट हाई स्कूल अमले हेडमास्टर दुसु हेडमास्टर नेक हेडमास्टर अमले थमी हादि ngसागी हेडमास्टर गवर्नमेंट की हेडमास्टर से ओजा से असिना अखोई माना मी निएगा मथौ तोहलाबने ओजा मयाम हकटलाबने माना ओजा मयाम सिंगुन इम्फाल तोलब सालाइनी मागी तोलब तुगी सरुख पीरा असमना कंदना ट्रेन तौदो ओजा अम लाइक तमन्दोइने अदुरगदी मणिपुर की मराइब स्वाइदम लेप यारे स्वाइदम लेप यारे अखोई कयाम चाखोलिगे कयाम चाहोकदगे तुंगद करी ओरकदगे दु लेप यारे अदुननी ngसागी सिगी लंबी से फते से मयाम लोइ लाउनो लेरे सही अनि मखाइ फारे गमेन से अदु होजु फाउपदा करिन तो होनबगी ममी तादगदी अखोइना गमेन से करी होनरी करी मयाम कई तोदगी दु हंगबे अबु हंगमु ओइरे हाइबोंदा हिरम कयादा होनरम बयाई लम कयादा होनरम बयाई अदुबु ngसागी हेगलेकी मफम से संगनब लंबी सिदी गमेन करिन तोदसी करिगिनो मियंग संगहनिंगे नै थमजग याम फजब वाफम थामोन थम्बी सि मदु हाइब सिसना मफम याम ग्रे हाइ ताइ सिगुम गुदोंग चादना लैरिब सिंगसी हाइबे वागबुदी मयामदा और मीडियादा ngang वागबुदी प्राइम मिनिस्टर न कोई मई थानदब खुंगंग लेत्रे न हाइरिबदी सेंग हाइरगा दु ग्राउंड रियलिटी कई लेगे दुदी तोंगान ब पिक्चर अमनि ऑल टुगेदर तमथंग कोइ लाक्चनिंग सी लाइब पॉलिटिकल गी लैरिब इशू सी फनयामना सांगजले फयामना मसी चिंगथोर ए हाइ तारि मतम से हजि लाइसी सीएम मसुंग नसाई दिल्ली दे लैरब एमएलए सिंग हनरगले लुचिंग सिनब तांग तरेट फावद लेखाइ तारब याय हाइब सिगुंबा पाव मा हजि अपोनो फमदा सुफोंग एतोप पाउची सिंग समसी दम यावि हाइ ताइ हजि पॉलिटिकल इशू सी सो बतांग से कोइ इवन स्पोक्स पर्सन फो कोइ सिगी इशू सी मीडिया स्पेकुलेशन इन मीडिया ने सेमगत पनि मनुंग दे लैते काइ जो हाइरिने दम मनुंग दे सिगी पोजि सुम उरि हाइ ताइ तमोइ वखलन एतंग थम्बिगिनि करि वर्क प यारगे अखोइदा खंगी अखोइ ओपोजिशन की पार्टी ना गवर्नमेंट इन्थुनब होनदि ट्रफल तौनब होनदि अखोइ मियामना थागतखिबा एमएलए करम एमएलए गवर्नमेंट पाहलिबा पारिबा मोइ मसेन की मरकता लुचिंब मुनबगी हाइतारे चीफ मिनिस्टर ओइनिंगबा हागदा चीफ मिनिस्टर ओहिंदनबगी लालोमा चथै हाइजुम खoi खंगी मासे ओपन ओइरब पोडमा अदो अखोइ अहानब ट्रिप हाइतारे रिटर्न टेस्ट मा आदा दिल्ली दे तौरुरे हंदक चलिसिना बाइबानी चलुरिसे सिमिस्टर होय चलिबा देन अदगदी एमएलए म्याम चलुइदो बाइबानी बाइबा लोहे हाइबदी गसागी कनोना बीजेपी की पार्लियामेंटरी बोर्ड ना मोय मापन सि मसिन हंगु हाइबनी मोय वाताव हाइबनी मापन दो मयाम नु खंबिरमगनी स्पीकर वाई खेमचान याउरी अदगी पार्टी की प्रेसिडेंट ओइरिबा बाबानंद याउरी अदगदी होय एमपी कनोगी लोकसभा की आर.के. रंजन याउरी अदगी भी हंखालियान याउरी अदगी चीफ मिनिस्टर याउरी बिशोरजित याउरी सुमाइ तौदना अदगी अखोगी एजुकेशन मिनिस्टर राधेश्याम याउरी मोइ कनोसी हंगबा लोइरे ते चाउसु याउई ओके मोइ मापनसी मथंग मचन हंगबा लोइरे हंगबा कांदा अखोई हंग याउरिबा कांगु सिंगदुना अखोइदा सुमाइना हंगेदि हाइदि अखोइसु अदम साइन तोरमबा याइ हाय पोतुदे अदु फोंगना बंगाक्तनी अदुगा मोइ मसा ग्रुप अनि निको लेले से खoi खंगी चीफ मिनिस्टर बु सगत बा कांगबु ओमा देन अदे चीफ मिनिस्टर बु यादब कांगबु ओमा अदगा अहम बु हाइबि आइदा चीफ मिनिस्टर से सिलकांदा असुमना कंगी मुंगनरिबा पोट अमा से मुंगनरिबा पोट अमा से कांगु से चीफ मिनिस्टर पिरो ओयना खलगा नॉर्मल ओयना लेबा इंगना चिंगना नि मक्ता यावदब कांगबु ओमदा चीफ मिनिस्टर ओहेला पया गायना खंजबा लुम्मगा लेबा हाइतारेको थबक्ति यावदब लुम्मगा लेबा कांगबु ओमजु लेयेबा इचोंदा चोंगबा याबगी आइगी एन हाय कांगबु ओमजु लेयेबको अदुगी अहम जिगी लड़ाई से चथरकपनी लड़ाई सी अखोनी यंगदोसी अगस्त की हंदक की अगस्त की अहम से सिबुग मनुंगदा मणिपुर लेजिस्लेटिव असेंबली की सेशन फमदब यादी मंदी असेंबली सेशन नसी था तरुक खुदिंगी फमदब यादब पोट अमन लैबा अदुना था तरुक सि सादा फादोइनी अदुना मसिगी सि सांगदि सांगना फमदौ मानदे सिगी फिल्म सिदा असेंबली सांगना फमबायबसि गवर्नमेंट यामना सोपनिंगाय ओइबनिना नुमि हुमनिगुम फमकदरायन खल्ली आइनि खनबदा याम कोइ फमोय फमदगसु असेंबली फमगदी सेशन सिदा मा सिंदगदी अखोय यावरोय गायना थोइना थोरोने त्रामि दांगा दे थोरोने अदुगदी ओपोजिशन कैनो पुखलक मतमदा माइखी बगा मेंसे तुबे याबि फिल्म लैबनिना सेंट्रल गवर्नमेंट वाथोक से अदुना असुना कंदा पार्लियामेंट की याम चिन्म मतम ओरगसु अखोय मणिपुरसु तंगाय फदब पोट अमनिना खुथारैने अदुना ngarang si akhoi masan hangba loira matungda madugi report ama ngarang dang thengmada parliamentary board ki akhoi kanu oriba sipsida Amit Shah sida ai pikal amani na khali pira kanda ngasi ni minini humni se
हाइद तांग तरे हाइसिनी को चरा को पानाबै वानी को मीटिंग की नोटिस का थोक पनते पार्लियामेंट्री बोर्ड से फंगने ना अखोइना लौनरी फंबसी प्राइम मिनिस्टर याउदोइनी को वर्किंग प्रेसिडेंट जेपी नड्डा याउरकदोइनी अदगी एलके अडवाणी याउकनी सुषमा स्वराज याउरकनी देन अदगी अखोगी डिफेंस मिनिस्टर ओजिकी कनो ओरिबा राजनाथ याउरकदोइनी अदगी अरुण जेटली याउरकदोइनी मोइ 13 टाइम साबा टीम जिना मणिपुर की इशू से खननीना हाबी वाने हारे कांदा अखोइना येंगदोसी नोंसाइना हाइजबदुनिको पार्टी अहुमजे सिनेबा चीफ मिनिस्टर एन बीरेन जी मयाम सिना पामदे यानिंगदे हाइजि करी मरमगिनो हाय पोट अमदि हंगदे यादे नंबर 1 हंगदे यादे अदुगा मा फति हायरे अदुदि मंगोंदे हेन फबदे कना यावरिगे नोइसिदा कना न खुमदे जब अमदो खुमबि चीफ मिनिस्टर ओरिबा एन बीरेन दगी हेन फबा मतिक चाबा मी म कना लेगे बीजेपी मनदा लई हाइबदुम हाइबि हाइब ngambra मादी मंगोंदगी माने हेन फैसे कना हाइदोरिगेबो मयाम हाइसे यदमाने पुथोंगने खंदे मा पामदे सिगी मनद कनानो खनबियो अमे हेता खलकम याय हाइदोइनेबो अखोइना मयाम हंगैदी चीफ मिनिस्टर एन बीरेन से पामदे फति हरगदी मंगोंदे हेन मतिक चाबा मी मसि लेरे तोमबसिनी तोमबसि चीफ मिनिस्टर ओहेलो हायोबा अखो यागेबा अदु उदबा अदु पोतम लैबा देन अतोपा अमना डेमोक्रेसी निको डेमोक्रेसी सी मयाम न खबे दुआय नंबर चली नंबर से द करिगुंबा चीफ मिनिस्टर सी सिंदोको पाम मी सिन हेलगदी कैदोगदे हाय पोरम सु लेयेबा अरे साइ रिस्क लौनर कांदुदा केम तौनर रैनी यादा फुंदोन रैनी मोय म्यान द मानरगा अखोय पार्टी थादे तुए हारदे कमाय तौबा अदुदि बीजेपी मु काइद्रा अदुगी मोगी इंटरेस्ट येंगदे यादबा पार्टी तौरिसे अदुसि येंगदे यादबा देन अतोपा अमना साइ हाइनबदो साइ नरेंद्र मोदी से कमाई तौदना गुजरात की चीफ मिनिस्टर ओरखिगे सब माने मणिपुर थोइबा अखोगी राजनीति की पॉलिटिकल की लालौ से समाय तौदना मोय आरस फमुनरपदगी मतमदुगी एनडीए की प्राइम मिनिस्टर है बीजेपी की सुलुसिंगबा अखोगी लैखिद्रे एलके कनोना अखोगी अटल बिहारी वाजपेयीना माना नरेंद्र मोदी से कौरे मतमदु नरेंद्र मोदी से एमएलए सु ओइदे भोट सु लेप्ते मासी बीजेपी की आदा अखोगी कनोगी स्टेट के को गुजरात के को जनरल सेक्रेटरी एडमिनिस्ट्रेशन ओइन पू लेबने पूरागा मा खुदक हापने सिना ताइदी अपाम मीदा चीफ मिनिस्टर ओइनिंग मीदा बीजेपी ने चीफ मिनिस्टर ओहेंदे से खंबियु नंबर 1 अदगिदी लालौ तो मीदा चीफ मिनिस्टर ओहेंदे से खंबियु अदुगा मयाम की वकत से तादे हाना सु खनगनु ताई है बदो तौरिसिना एमएलए मैम की वक्त तो तारो है गदी हाना तुम तो कियाइना तारइसिनी तारक्तना हाना पार्टी की लेवल दगी मसा मसा मैम दगी हेगलक्तना होजिक्ति पार्लियामेंट्री बोर्ड यौरइसिनेबा सि ताई हाइनेबा अदु मुई मरदै सेमिस्टर हाफ कदा है बददी टू बी कंफ्यूजिंग अखोय मदु याम सिंगनिंगाय ओइबा अखोय अमंबा वखलना अखोय पोइबा मनेबा अदुना मैम ना होजिक लाइसिदी एनी अम ओइगी ओइ बिसोरजित ओइगेरा देन अदगिदी एन बीरेन लेहनगेरा नतकना कनानो एक्सवाइजेड अमा पुथोकेरा पुथोपेरो कसुकाइदियो पार्टी मनुंगी लालौगी दमक्ता ngahaleतना दिल्ली दा कारगा आदा खनरुबसे मणिपुर योन बोइन थुए माने मोइना हाइरमदोइसे नंबर 1 आई दा हाइजेगे मसिक पोस्ट मखोद नेनेसे सिमिसे एन बीरेन से करप्शन नंबर 1 नि माना सेंसाबदा मणिपुर लोरे हाइदुइने मु हाइदुइसे अमना मु हारमदोइनि को सिद लाल होरबा मयाम सिंसे सि सेंसाबा आक्तनी मणिपुर के अमता खंदबा आक्तनी सेदा मोइना अखोगी कनोदा ओफरदा तारै सिंसे मोइना लुपा करोड़ सुसु लोहोकी बदगी ने से सि हाइरमदोइनि को अदो हाइदो कनादनो दिल्ली दा हाइदोइनेबा अदुदि अखोई मणिपुर की लुसिंग बसिंग योंद्रा अखोइना खोरमदना खुदलोनदना इकाय खुमदबा उच्चरिबा लुसिंग मयामदना मणिपुर योले मुगी मसक मयामदो योलेबा आदा अदु वरकदी अखोई करी नखोई कना उस पिदोरगेबा अखोई इकाय खुमदबा से कायदनो सिनिदा अदु तौगनो सिनी आई मतिक चायने खलगदी ओके आई चादे हरगदी आई तोकदबने अदुग मगता अखोगी एमएलए खर खबोगता कोजन मंगमदरदी कमाय तोना लेबांगा कदोन हावानिदा एमएलए खर कोजन मंगमदरगदी अदुगा एमएलए सिंसु आई हाय पोसे आइना अपाम खर खर हायबदा सिमिसन यादे हायबदा माव फते हायगनो लेबागी खलोबा ए माना हायसे माना तोरिसे लेबागी निको पार्टी की निको हायम खलोबा नत्रगदी आई खलगा द केम तौनरगदी लुसिंग सिंबगी लान तौनरगदी मणिपुर कायदा फ्यूचर ओइदोनो सरिदा अदु सरपोदी हेंगले की लंबी सेमदबदो मदु लंबी सेमबी देन सिमिसा संजे हायोबा अखोय यागे अखोय सौकेबा अदु दिन नतेबा अदु नतना स्वाइदा कैनो मागी पेंदबा खर लैबदा अखोय स्टेट की इशू ओइदोना आदा दिल्ली दा वाइल हनबसे मसी याम फजदे यारगदे लुसन बिरोने थमजनी याम फजबा वाहंग सुनी अदु वाफम सुनी हाय ताय तामु थबी सी मतां सा कई ब्रेड
लौजगे ब्रेक के मतुंग दा लेरिबा गोगी MP LAD F की सुगुंबा फनलान सिने की पाव अमगा अदुगा कोगी JC MGO अमतु की मास कैजुअल की मतंग नमु ने की ब्रेक तक लौमिने पाबियु नैनबियु तानबियु लमजिंग टाइम्स मखल मथेल की खुदोल मरु ओइबा पाव लोकल नेशनल इंटरनेशनल सानबुंग की पावदम महिरोइ सिंग नमक मैतै मयेक्ता अखनना मपुंग फारब पावनु सिंगबा लमजिंग टाइम्स इसा इसा की पाव से थादरिबा हॉकर सिंगदा हाइबिरगा लौबिबा यारगनी मणिपुर की अहानबा 24/7 कैब सर्विस ओरिबा लमजिंगबा कैब सर्विस ना मियांग सेवा दा लेजरी अपाम्बा सर्विस खनबियो इकोनॉमिक रेट ₹15 per kilometer स्टैंडर्ड रेट ₹25 per kilometer लग्जरी रेट ₹55 per kilometer with base fare of ₹40 मणिपुर की डिस्ट्रिक्ट सिंगी मरुओइना सेनापति उखरुल चुरचानपुर काकचिंग मोरे चांदेल चिंगबा सिंग चटनबगिसु अताबा ममलदा बुक तौबिबा यारगनी मणिपुर की मपान की लमसिंग हाइबदी गुवाहाटी शिलोंग डिमापुर सिलचर चिंगबा सिंग चटनबगिसु बुक तौबियु लोइनना लुहोंगबा अमदी अतोपा थबक थौरम के दमक्तसु अखनबा डिस्काउंट पिजरी हेना कुप्पा मरो के दमक कांटेक्ट तौबियु अखोगी कांटेक्ट नंबर 1800102795 नत्रगा 8794613154 अखोगी वेबसाइट www.lamjingbacaf.com Welcome back. Break in matung damuka na taram uksari ngasi morning talk ta kuin unazar university SANALEIBAK ki pauchege edit tamo HEMANTAKUMAR ngomne tamo koi break in matung damu laksaningi si MP local area development fund Rajya Sabha igi MP ki sigum mai fund si lana sisinagre haibagi wathok si sum chauthora ingarang su amu Sagolban constituency progressive committee na साबा सुहाव होदो पोत साबा लोय हारगा सेन लोथोखिबे वाफम अदगिदि सारगा सु मोमेन तादबगी सु मयाम कन्ना अखोगी अखोगी कहनी वाफम हौदोरई हाइताय कमायना येंबा याय मसिगुंबा अखोगी एक्सपोज तौरकपसि अखोइना कदाय बबु मसि चुंबा लानबा हादो कदाय दा अखोइना डिसाइड तौबदगी हाबसि कितंग तामन थंबिगनि पाउसिंगसी हौजिकसी नाकन नामगी ओयो पाउनी माने MP masamaki paudi akhoi udri mana kari hainingiно sumbra lanbra hai photo ado summasu lalasu wakat amati lai wakat si akhoi yamna laiba wakati nati MP amada shiba maral de shiba maral si document yaudra su hairoi ai chhoindar ngone khali hojati right to education act lere right to information act lere ko agar masi lere barina lanai mioi amana MP na tawriba mai thabak singsi karino mangonda piri phanduna kari sinari ge or natragana asai government na paikal leba scheme amasi miyam da yawribra yawdabra haba khangna bi khudong sabasi yam pajana pire monda masi migi phangum to oirabani ko chenba yadra pot amani ko adudi MP na mana thabak tawi tawde bagi local development fund sinai sinadi adudi miyam gi makuta dum irai lai na nungala dum phangponi ngasi jon phangba ya pot am oirabani adagi hojikti digitalization tawrabani ko aduna man to gi thabak singsi sina si tawre si tawre si adum website sum thagapa yaro pot amane adu mayam du yengure somna kandana tawena man phalo khokhiba adu somna kandana people singduna akhoi sala de sabaleti ama tawdi haibi complaint dune blaise mafam yame ama tanatre hojikti akhoi gi kanoda khunda khum kendra gi da ama yawre ko adu mafam khari yawre sidana adagi di amu sagol ban nang ko imphal manungi sagol ban jong yokchale MP local area development fund se ngasai gi madi Rajya Sabha gi MP ni na Manipur impham pun mak thada bai lo yae yar ga su adna karawai da thada ri si hojiksi open oidabagi miyam da chingnabagi pot am laise masi BJP gi oina kwai da ki phajadaba kwai da ki phataba mami mane hojiki matam ji masi gi se
ꯆꯨꯝꯊꯣꯛꯄꯁꯤ ꯈꯤꯇꯪ ꯑꯩ ꯍꯥꯟꯅꯀꯣ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯝꯇꯪ ꯇꯧꯍꯟꯅꯤꯡꯉꯤ ꯁꯣꯝꯗꯅ ꯑꯆꯨꯝꯕ ꯇꯧꯅꯤ corruption free India corruption free ꯅ ꯂꯥꯎ ꯂꯩꯔꯒ ꯁꯣꯝ ꯅꯥꯀꯟꯗ MP ꯅ ꯁꯨꯃꯥꯏꯅ ꯑꯩ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦꯀꯣ ꯃꯌꯥꯝꯅ ꯍꯨꯔꯥꯜꯂꯦ ꯄꯩꯁꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯁꯤ ꯀꯗꯥꯏꯐꯥꯎ ꯆꯨꯝꯗꯒꯦꯗꯣ ꯍꯥꯏꯁꯤ ꯃꯁꯤꯗꯤ ꯀꯩꯅꯣꯅꯤꯅ MP ꯒꯤ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯌꯦꯡꯕ ꯇꯉꯥꯏ ꯐꯗꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯃꯥ ꯃꯁꯥꯅ ꯃꯁꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦꯗꯣ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯆꯨꯝꯗ꯭ꯔꯒꯅ ꯀꯃꯥꯏꯅ ꯆꯨꯝꯗ꯭ꯔꯤꯅꯣ ꯃꯗꯨꯒꯤꯗꯨ ꯃꯥꯒꯤ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯄ ꯁꯣꯏ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯗꯨ ꯁꯦꯡꯗꯣꯛꯄ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯩ ꯃꯥꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦꯕ ꯃꯇꯝ ꯈꯔꯒꯤꯅꯦ ꯍꯥꯏꯕꯗꯤ ꯐꯨꯜ ꯇꯥꯏꯝꯁꯨ ꯅꯠꯇꯦꯕ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯑꯅꯧꯕ ꯑꯃ ꯁꯤꯜꯂꯝꯗꯥꯏꯁꯨ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯀꯣ ꯑꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯗ꯭ꯔꯃꯥꯗ ꯃꯥꯁꯨ ꯌꯥꯎꯁꯟꯕꯤꯔꯛꯏꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯇꯧꯕ ꯆꯨꯝꯗꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯒꯤ ꯄꯥꯎ ꯆꯦꯁꯤꯡꯗ ꯐ꯭ꯔꯟ ꯄꯦꯖꯗ ꯑꯣꯔ ꯃꯅꯨꯡꯗ ꯑꯣꯏꯔꯁꯨ ꯑꯃ ꯇꯧꯔꯒꯁꯨ ꯌꯥꯎꯔꯛꯇꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯩꯅꯔꯛꯄꯁꯦ ꯃꯁꯤ BJPꯒꯤ ꯑꯣꯏꯅ ꯑꯃꯥꯡꯕꯅꯤ BJP ꯃꯌꯥꯝ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯗꯨꯝꯗꯤ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJP ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯥꯛꯁꯤꯟꯕ ꯍꯥꯏꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯇꯦꯟꯇꯛꯅꯁꯨ ꯑꯗꯨꯝ ꯊꯝꯕꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯁꯥꯡꯁꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯛꯑꯕ ꯏꯚꯟ BJPꯒꯤ ꯏꯂꯦꯛꯁꯟ ꯃꯦꯅꯤꯐꯦꯁꯇꯣꯗꯐꯥꯎ ꯌꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯄꯤꯕꯤꯗꯗꯅ ꯂꯩꯕꯗꯒꯤ JAC of MGM ꯇꯨꯛꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯥꯁ ꯀꯦꯖꯨꯋꯦꯜ ꯂꯤꯞ ꯂꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪꯁꯤ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ 7 Pay Commissionꯁꯤꯗ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯊꯝꯕꯤꯔꯝꯒꯅꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ RBIꯅ ꯑꯊꯤꯡꯕ ꯊꯝꯗꯅ ꯁꯦꯜ ꯀꯥꯏꯊꯣꯛꯄ ꯊꯤꯡꯕꯗꯨ ꯀꯣꯝꯊꯣꯛꯈꯤꯇ ꯉꯥꯏꯔꯤꯀꯣ ꯑꯗꯣ ꯀꯣꯝꯊꯣꯛꯄꯒꯤ ꯋꯥꯅꯤ ꯇꯣꯂꯣꯞ ꯄꯤꯕꯕꯨ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯉꯁꯤ ꯇꯥꯡ ꯑꯃ ꯌꯧꯔꯝꯅꯤꯀꯣ ꯇꯣꯂꯣꯞꯁꯤ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤꯒꯤ ꯇꯥꯟꯐꯝꯁꯤꯗ 7th ꯄꯦ ꯀꯃꯤꯁꯟꯒꯤ ꯗꯤꯃꯥꯟꯅꯤ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯄꯤꯗꯕꯗꯤ ꯌꯥꯄꯣꯟꯇꯦꯅꯤ ꯐꯅ ꯍꯥꯏꯁꯥꯕꯅꯤ ꯄꯤꯗ ꯌꯥꯄꯣꯟꯇꯦ ꯃꯤꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯅ ꯄꯤ ꯉꯝꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯄꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯃꯥꯒꯤ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨꯃꯟ ꯄꯤꯕ ꯍꯥꯏꯕꯁꯤꯕꯨ ꯒꯃꯦꯟ ꯑꯃꯒꯤ ꯃꯊꯧ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯉꯝꯅꯕ ꯍꯣꯠꯅꯕꯁꯤ ꯃꯥꯒꯤ ꯃꯊꯧꯅꯦꯕ ꯑꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯒꯃꯦꯟ ꯀꯩꯗꯧꯅꯔꯨꯗꯣꯏꯅꯣ ꯁꯤꯗꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯀꯩꯅꯣꯗꯗꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯗꯤ ꯗꯦꯟ ꯑꯗꯒꯤ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯗꯤ ꯁꯦꯟꯇꯔꯅ ꯅꯍꯥꯟꯅ ꯂꯧꯍꯧꯈ꯭ꯔꯦꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯒꯃꯦꯟ ꯄꯥꯏꯔꯛ ꯇꯥꯔꯒꯗꯤ ꯊꯥ ꯑꯁꯨꯛꯀꯤ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦ ꯄꯤꯅꯤ ꯆꯞ ꯃꯥꯟꯅꯅ ꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯀꯩꯗꯧꯈ꯭ꯔꯒꯦ ꯁꯤꯅꯤꯗ ꯑꯗꯨꯅ ꯄꯤꯔꯤꯅꯦꯅ ꯀꯔꯝꯕ ꯈꯨꯄꯤꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏꯁꯨ ꯃꯝ ꯌꯥꯎꯔꯤꯕ ꯅꯣꯏꯁꯤ ꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯤꯔꯦꯅ ꯂꯧꯔꯣ ꯑꯗꯨꯒ ꯁꯤꯐꯧꯒꯤ ꯆꯍꯤꯁꯤꯃ ꯅꯣꯏ ꯄꯩꯁꯥ ꯐꯪꯉꯣꯏ ꯍꯥꯏꯒꯨꯝꯕ ꯑꯗꯨꯒ ꯁꯤꯗꯒꯤꯅ ꯁꯤꯐꯧꯁꯤꯅ ꯅꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄꯤꯅꯤ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯄꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯆꯍꯤꯗꯤ ꯃꯊꯪꯒꯤ ꯆꯍꯤꯗꯒꯤꯅꯤꯀꯣ ꯁꯤꯗꯒꯤꯗꯤ ꯁꯦꯟꯒꯪ ꯑꯣꯏꯅ ꯅꯣꯏꯗ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯍꯧꯖꯤꯛꯀꯤꯗꯤ ꯒꯃꯦꯟꯀꯤ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯀꯤꯁꯦ ꯃꯣꯏꯗꯤ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ DAꯒꯤ ꯆꯥꯡꯐꯥꯎ ꯍꯦꯟꯒꯠꯈ꯭ꯔꯕꯅꯤꯀꯣ ꯃꯣꯏ ꯐꯪꯕ ꯂꯣꯏꯗꯅ ꯑꯗꯣ ꯃꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯧꯖꯤꯛꯇꯤ ꯇꯣꯂꯣꯞꯁꯤ ꯈꯦꯠꯅꯔꯛꯑꯕꯅꯤꯅ ꯁꯣꯝꯗꯁꯨ ꯉꯥꯏꯔꯦꯀꯣ ꯃꯔꯣꯏ ꯂꯨꯄꯥ 10ꯒꯤ ꯄꯤꯕꯗ ꯂꯩꯕꯗ ꯆꯥ ꯀꯣꯟꯅꯔꯛꯇ꯭ꯔꯦꯕ ꯊꯥꯛꯄ ꯅꯝꯃꯛꯇ꯭ꯔꯦꯕ ꯐꯗꯤꯒꯣꯝ ꯂꯨꯄꯥ 10ꯒꯤ ꯃꯄꯨꯟ ꯑꯃꯈꯛ ꯇꯧꯏ ꯑꯩꯈꯣꯏ ꯌꯦꯡꯀꯥꯟꯗ ꯑꯗꯨꯒ ꯑꯗꯨꯅꯗꯤ ꯁꯣꯝꯗ ꯂꯥꯏꯔꯕ ꯄꯤꯄꯜꯁꯤꯡꯗꯤ ꯀꯔꯤ ꯆꯥꯅꯤ ꯑꯗꯨꯒ ꯇꯣꯂꯣꯞꯅ ꯍꯤꯡꯒꯗꯧꯔꯤꯕ ꯃꯤꯌꯥꯝꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯂꯨꯄꯥ 10 ꯄꯤꯗꯣ ꯉꯣꯔꯣꯡ ꯉꯧꯕꯗ 5 ꯊꯥꯗꯔꯒ ꯂꯩꯈꯤꯗꯣꯏꯅꯦꯕ ꯇꯣꯂꯣꯞ ꯆꯥꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯇꯣꯂꯣꯞ ꯆꯥꯕ ꯀꯥꯡꯕꯨꯗꯨ ꯂꯩꯈꯤꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯃꯣꯏ ꯇꯣꯂꯣꯞ ꯆꯥ ꯌꯥꯝ ꯋꯥꯡꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯃꯃꯤꯡ ꯈꯛꯀꯤꯁꯨ ꯍꯦꯟꯒꯠꯄ ꯄꯦꯟꯁꯤꯅꯔꯁꯤꯡꯗꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯇꯣꯂꯣꯞꯁꯦ ꯍꯦꯟꯒꯠꯂꯛꯏ ꯄꯣꯠꯁꯤꯅ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯗꯕ 7 Payꯁꯨ ꯄꯤꯔꯕꯅꯤꯀꯣ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯌꯦꯡꯕꯗꯅ ꯏꯍꯣ ꯍꯣꯕ ꯀꯔꯤꯝ ꯌꯥꯎꯗꯕ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯑꯗꯣ ꯒꯃꯦꯟꯅ ꯃꯁꯤꯒꯤꯁꯤ ꯁꯦꯝꯗꯣꯛꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯇꯨꯡ ꯂꯩꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯅꯝꯕꯔ 1 ꯃꯇꯨꯡ ꯂꯩꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯐꯖꯕ ꯇꯣꯂꯣꯞ ꯄꯤꯒꯗꯕꯅꯤ ꯃꯣꯏꯅ ꯑꯄꯥꯝꯕ ꯇꯣꯂꯣꯞꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯩꯒ ꯆꯥꯡꯗꯝꯅꯕ ꯀꯥꯟꯗ ꯅꯣꯞꯇꯦ ꯍꯥꯏꯕ ꯇꯣꯂꯣꯞꯇꯣ ꯑꯗꯨ ꯐꯤꯕꯝ ꯊꯣꯛꯑꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯇꯣꯂꯣꯞꯀꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯦ ꯃꯁꯤꯁꯨ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯖꯔꯔꯣꯏ ꯏꯝꯄ꯭ꯂꯣꯌꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕꯗꯧ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯀꯥꯔꯤꯔꯥ ꯀꯥꯗꯕ ꯃꯌꯨꯝꯗ ꯇꯨꯝ ꯂꯩꯕ ꯔꯃꯤ ꯁꯥꯟꯅꯗꯅ ꯂꯩꯕ ꯑꯗꯨꯒ ꯁꯣꯔꯣꯛꯇ ꯊꯣꯛꯑꯒ ꯌꯨ ꯉꯥꯎ ꯂꯩꯕ ꯑꯗꯨꯒ ꯇꯣꯂꯣꯞ ꯃꯇꯝꯗ ꯇꯣꯂꯣꯞ ꯂꯧꯕ ꯆꯠꯄ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯑꯣꯖꯥꯗꯁꯨ ꯉꯥꯏꯔꯦꯀꯣ ꯉꯁꯥꯏꯒꯤ ꯃꯥꯏ ꯃꯍꯨꯠꯅ ꯑꯃ ꯇꯧꯕ ꯃꯥꯅ ꯃꯌꯨꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯒ ꯊꯤꯀꯥ ꯇꯧ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯌꯥꯎꯔꯤꯅꯦꯕꯁꯦ ꯑꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯊꯕꯛ ꯇꯧꯕ ꯈꯔ ꯅꯠꯇꯅ ꯑꯇꯩꯅ ꯌꯥꯆꯟ ꯍꯦꯛꯇ ꯈꯔꯗꯤ ꯇꯧꯕ ꯌꯥꯎꯒꯅꯤꯀꯣ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯕꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯈꯔ ꯈꯛꯅꯒ ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯔꯚꯤꯁ ꯈꯔ ꯈꯛꯀ ꯑꯗꯒꯤꯗꯤ ꯊꯋꯥꯏ ꯌꯥꯎꯕ ꯈꯔ ꯈꯛꯅ ꯆꯂꯥꯏ ꯌꯥꯄꯣꯟꯇꯦꯕ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯤ ꯇꯉꯥꯏ ꯐꯗꯕꯒꯤꯗꯃꯛꯇ ꯂꯧꯔꯤꯅꯦꯕ ꯃꯣꯏꯗ ꯇꯣꯂꯣꯞ ꯄꯤꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯗ ꯄꯤꯔꯤꯕ ꯇꯣꯂꯣꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄꯅꯦꯕ ꯑꯗꯨꯅ
ꯑꯍꯦꯟꯕ ꯇꯣꯂꯣꯞ ꯗꯤꯃꯥꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯊꯕꯛ ꯍꯦꯟꯅ ꯁꯨꯖꯒꯦ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗꯪ ꯇꯧꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗꯀꯣ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯃꯊꯧ ꯇꯧꯔꯤꯁꯤꯡ ꯂꯩꯗꯅ ꯍꯥꯏꯖꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯇ ꯄꯤꯗ꯭ꯔꯦ ꯒꯃꯦꯟꯅ ꯊꯕꯛ ꯑꯃꯇ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯊꯕꯛ ꯄꯤꯕꯤꯌꯨ ꯀꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯕ ꯂꯝꯕꯤꯗ ꯊꯣꯔꯛꯑꯕ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯊꯕꯛꯇꯤ ꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯦꯝꯅ ꯇꯣꯂꯣꯞ ꯆꯥꯍꯜꯂꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯍꯟꯕꯤꯌꯣꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯒꯤꯁꯨ ꯏꯍꯧ ꯑꯃ ꯂꯥꯛꯄꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯅꯔꯤꯕ ꯑꯍꯥꯟꯕ ꯂꯩꯃꯥꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯊꯝꯕꯤꯔꯝꯕ ꯇꯥꯃꯣꯕꯨ ꯑꯃꯨꯛ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯃꯤꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ